Imes Paudamiang Tabiri Basingbo Ahan Mamaktada Binitana Taram Noksa Bagaloyana Kurumjari. Hauzik Paudamasigi Maroyo Pau Pijari. Yankai Humdai Suba Nongkrang Ihan Bagi Thoram Lilong Tural Irongda Pangthokre. Tarani Toirak Suba Festival of Folk Narrative Art and Kangla Theatre Marathon Nasidagi Hudokre. Ayus ki hidak sizinabana anaba makal kaya tungkoy na pahanbang ngami na Dr. Marangthem Siamjay na haikre. Loyna na Union Minister Nirmala Sitharaman na lisingani kuntaruk kuntaret ki Union Budget Lok Sabhada ngasi puthokre. Mapungoyo Paulo Birasi. Laying Tau Sanamahi Taugal Kanglup na Sinduna, Yankai Humdai Suba Nongkrang Ihan Bagi Tauram, Lilong Turelgi Irongda, Mioy Lising Kaya na Saruk Yaduna Pangthokre. Tauronga Marilayana Laying Tau Sanamahi Taugal Kanglup ki Laisram Poilay Tona, Kumja Lising Masatra Kumapangi Pairen Tanil Numita, Ningthem Pamhiba Madi Santidas, Maiso Madi Micham Miyambo, Mapok Taret Laki Irup Wasak Ngak Laga, Nong Mahen Bagi Kanglay Iramchat Aribada, Hanjin Ba Haiba Wapam, Yadabadagi, Lilong Turelgi Irongda Irup Halaga, Namduna Ramanandi Dharma Salhanki, Ningthem Pamhaibadagi Charol Tare Suba Ningtho Okiba Okendrazit Nalusing Duna, Paray Hanba Haiba Ming Lauduna Sakiba Wasak, Handokpa, Nongkrang Ihan Bagi Thoram, Lising Matamapa Humdra Maridagi Hauduna Satarakibani. Paray Hanba Matamdagi Satarakpa Thoramasing Asidi Arambai Tengol, Sida Lilong Santipur, Ima Imoinu Irat Tony Lop, Lisu Club Lilong Sazing, Lasak Lilong Arapti, Lilong Sazing Apun Bamera Paibi Lupsu Sinbalang Bayauduna, Hena Sauna Pangtok Pangamle Haiki. Nongkrang Ihan Batoram Yawa Singing Makai Ning Tadotuna, Lana Salubadagi Amu Hanjilapagi Kongpam Lengden and Leba, Ngamnaba Wasak Lobani Haina, Pongdok Naraki. State Asida February Tarani Togi Mamangda, popular government Nama Laglabay Haina Miamna, Langtak Nanang Naring Asida, Narang Numidang Atangmada, BJP National Leaders in Maikay Dagi, BJP Amasung Masiga Saminariba, NPP Amasung, NPFK MLA Sing, Hayeng February Anida, Delida Pangtokadaba, Yamna Maroiba Mipamda Saru Yanaba Korok Padagi, Nasi MLA Yamba, Delhi Pankre, Nasi Deligidama Impal Tadoki Baduda, BJP Manipur Pradesh, President A. Sarda Devi, former CM N. Biren, MLA Bishoji Suyauki. Paugi source Amana Hai, Ngarang Numidang Pung Tararom Tabamatamda, BJP North East in Charge Sambit Patrana, BJP Manipur Pradesh President A. Sadai Kutangda, BJP Amasung Masiga Saminariba, NPP Amasung, NPFK MLA Sing, Hayeng Nungtil Punganida, Delida Pangtokadariba Mipamasida, Sungsoi Soidana Saruk Yaranaba Kangalakibani. Ngasi Impal Airport da former CM N. Birena Deligidama Impal Tadotringi Mangoinana, Paumi Singu Nabama da Haikibada, Central Leaders in Maikay Dagi, NDA partners in Puna Hayang Pangtokadariba Pamasida Saruk Yanaba Kokibana, Karigumba Development Karadi Soidana Laigani, Mamang da Su BJP MLA Sing Pulap Kauduna, Central Leaders in Gamipam Pangtokiba Laire, Hausa Lariba PR Gimatamasi Taziki Tarani Toida Loigadabana, Masigi Mamangda, positive outcome ama soidana lakani haibagi thajaba lei. Government ama haibasi continuing process ni Manipur gi oriba phibam asida ahongba kaya ama soidana lakani sing amasung tamdasu ahongba kaya lakpa leire haina phongdokhi. Amoi koi BJP gi mayam pulure adugi development mayam phajna lei adui matungda Sigi NDA gi loin shuna korok paisi adagi amuk koi gi PR gi matam si tarik tram doi dagi tarani thoi dagi hana lan ba yada panina I am positive over outcome ama lakani and sir, can we expect a new government very soon? Today all the NDA partners are inviting in the center. Let us hope positive response. Iramdam Kanglaipa Kanabagdama Youth Singer Logodaba Taudang Haibasida Youth Pran Wanguna Sinduna Youth Awareness Program Amakasing District Wangu Laipam LYA Ground Ngasi Pangtokre
Thoram aduda social scientist Danabi Laisram, Nungthilgi Pause Wayal Katigi editor Hemanta Kumar Ningombam, Wangu Gram Panchayat Pradhan Loitongbam Sarat Elias Dona, Youth Front Wangu President L Jayanta, Secretary T Ibosoba, Treasurer S Naubi Amadi Advisor Singh, Amom Phaijau Ts Damendra, Amom Solomona, Atoiba Mitunglen Singh Amadi, Wangang Loi Singh Onya Saruk Yaki. Youth Awareness ki Thoramadu Resource Person Singh Oina Wayal Katigi editor Hemanta Kumar Ningombam Nahai, Aikoina ngasi makhal makha kayagi awaba thengnariba khudimmak sing asi aikoina afaba mihut khalaudabagidi aikoina afaba mihut khalaudrabadi tungda Manipur gi maraiba kari oirakani haibasi kanana so haiba ngamloi adunani ngasi Manipur miyamna afaba mihut khalasi haiba kholau launaraklibasi haiki Social scientist Danabi Laisram na haikibada aikoi kudimakna matam laiba kibikta positive thinking laibagi mathau tabasing kunai asida tungidama youth singna logudaba thodanggi matang imung manungda thaksi khasi thogalon beba laina hingminabagi matang imunggi punsirol phajana laiba imungda afaba macha afaba youth tholakpa amadi mahairoi sing afaba mi amamam oiraknaba honabada logudaba thodang singi matangda pukning loksing oiba wafam kaya miyamda macha khaina wangangki loisilakpada tiliba miyamga wahang pakhumsu tongnaki Aduh aku ini apa mesti bapak amak kuih nengai dia ni. Kali ini aku ini Manipur chef Manipur hai sekali. Manipur kalau hai sekali lo. Mayang kami lo Manipur dah kundal lo mayang amat lo ini kundal dari besu. Asuk sahabat lamse. Ayi layu ini khabar ipai tu mayang sindugi. I Manipur kan ada lagi pening. Jadi tu, Mahatma Gandhi ni putua putih di Tolstoy dan Rusia ni. Kagina thabo na buto poko haidi aina to ro lisinga kai sardi lisingum bugi thabo so tare tara male pak tu hel tare aina yakhai du phangta Nasidagi hauraga tha asigi tang taret phauba theater group kuna sinduna numit taredi chathagadaba tarani thorak suba Festival of Folk Narrative Arts and Kangla Theatre Marathon 2026 ama Kanglai Living Arts Kangla Manipur sinduna Kangla usiwagi auditorium da hodokre hodopagi tharamda EZCC Kolkata gi Board of Governors ki member Buddha Singh Tham Festival Committee Chairman RK Rajendra Sana renowned actor playwright and director Loitongbam Dorendra playwright and educationist Nabakumar Nomai Kapam amasung NT Theatre ki director Ningthauja Tipaksu Saruk Yaki Natbhushan Upadhyaya Phanglaba Loitongbam Brajamohon Sahitya Academy Korirol Award Phanglaba Soibam Cha Indrakumar amadi Sahitya Academy Bal Sahitya Puruskar Award Phanglaba Mayengbam Santomani makhoi ahumda festival asigi maikaidagi kaikumnabasu utki Thoramasigi chief guest oikiba Buddha Singh Tham na phongdokibada Manipuri theater gi oina hauzik asi pikraba hi ama paklaba ipak amada honbagumbani aikoi gi theater na global gi oina national amadi international gi thakta choba phida kaya kanduna lakli Malengi Apawa Theatre ki personality kaya lamdamasta laktuna Manipuri Theatre bu miyeng takre Manipuri sangnaraba theatre personality laikhidraba Oza Ratan Thiam amadi Oza Kanhalai Gumba Laipok ani Manipuri Theatre na phangjabasi aikhoigi yamna sauthokjaningai ni adubu Oza Ratan Thiam na laikhidaba si aikhoigi achauba sana khongnang ama tukhibagumbani makhoigi mahudasi kanana mahutsilaugadage haibasi khanbada awaba amani Kangla usiwana ngasi Festival of Folk Narrative Arts and Kangla Theatre Marathon 2026 asina tarani thorak subani masi leptana sinba ngamba oishanu masi yamna thaganingai oi maramdi usiwa haiba lamdam asida sigumba festival ama sinduna lamdam asigi miyamda theatre gi ho ama sagat padanadana artist kaya puthokpasi leptana sathaba ngamba oishanu haiba wafam phongdokki America le German le France le Canada le ya hai cái này muốn khơi sinh đi cái mai có cái đó World Wetlands Day 2026 ka marilena Yangoi Karong Turela Chauba Birahari Pat Champu Khangpok Floating Island Village amadi Loktak Pat ki tongan pham singda plastic ki polam sing sengdok pagi thara ama Champu Khangpok Floating Island Village Welfare Committee Loktak Lake People's Resource Development Association Bisnupur amadi Directorate of Environment and Climate Change Government of Manipur na punna khusamna sinduna ngasi pangthokre
Tharamadudha Champu Khangpok Floating Island Village ki miyamna saruk yaduna Liklai Karong dagi hauduna Birahari Pat amadi Champu Khangpok Floating Island Village ta Manipur ki tongan ba turel sing dagi loktak tamna putharakpa amot akai plastic na singba polam sing khundokduna sengdoki Tharamadhuga Mailena All Loktak Lake Fishermen Union Manipur Alapungi Secretary Oinam Rajena Phongdokibada Loktak Pata Tarakliba Turel Singi Khongban Tariba Miyoi Sing amadi Manipur gi miyamna yari makhaidi amodakai plastic ki polam sing turel da hunthabiganu turel gi singda amodakai huntharakpana Loktak Pata chatkriba chaktariba miyoi sing Loktak Pat ki sing sizinaba yadaba nga singda microplastic yauba thengnarakpa chauba waba kaya mayoknare maramasna yari makhai turel gi singda amot akai langthabiganu haiki haye ko sa ga dunga ra yaw kan hai ko ki khandi ra kan da sigu posting se sai sai na khara khara ba tar kan sigu mat pose tabu de no ta appeal to gari Bisnupur district ki manung chanba oinam da nauna saba UK usak khangdabi open gym and children park social worker Dr. Thingbai Jam Saran Kumar Singha amadi donor oinam ingocha oinam municipal council chairperson Nongthombam Ongbi Sanahal Debina ribbon kaltuna sangara matung da ngasi miyam da khusina kre miyam da khusina bagi oinam public hall management committee na sinduna oinam community hall da pangthok patharamadu oinam dagi social worker Dr. Thingbai Jam Saran Kumar Singha oinam municipal council ki caretaker chairperson Nongthombam Ongbi Sanahal Caretaker Councillor Singh Oinam Rajan Singha Oinam Ibetom Bidebi EOKS Kanta Singha Donor Oinam Ingo Chamadi Oinam Renuna Athoiba Mitunglan Singh Oina Sarugyaki Tharamadudha Donor Oiriba Oinam Ingo Sa Singha Amasung Oinam Renu Debina Oinam Public Hall Management Committee ki miyoi singda ngasi Nongna Sangariba Open Gym amadi Children Park ki so khusinaki Donor ki warolda Oinam Ingo Sa na hai Oinam gi horogli bangang singbu tinjang kaijang daba miyoi amamam oinaba chang naina hakjang sajal sanana ba madi ahaloraba singbu punsi nungsangna hakjang phana leibada mateng oinaba pandamda open gym amadi children park ase semgatpani haiki Dr. Thingbai Jam Saran Kumar na phongdokibada ngasi gym asi semgatpada donor oiriba ingocha gi machanupa Oinam Saran Kumar IAS na khulla sida chakhot thaurangi thabak singda mateng pangduna lakli ngasi sangariba gym amadi children park asi achoba mateng pangli Oinam municipal council yauna lenga ki department singi maikai dagisu loba yaba mateng loraga semgatpani adubo committee ama semlaga tum koina chatnaba honagani haiki Southeast Asia amadi lamdamasigi puwari animak tuna nainaba matamda Manipur ki puwari ki taseng mamasak takpa ngamgani haina retired IAS officer RK Nimaina phongdokre wapamasi laikhidraba John Parat amadi Saros Nalini Arambam Parat ki photography archive sing utpa exhibition amangasi singjamai wang mabaigabati lekai land number 18 da leiba ARC exhibition hall da pangthok pangasi ki exhibition hodopagi thoramda RK Nimaina phongdokibani advanced research Consortium Library and Archives ARCLA Sinduna Temporalities and Notes from an Immersive Fieldwork Exhibition Photography Archives of John Parat and Saros Nalini Arambam Parat Haina Mingthonba Exhibition adugi hodopagi tharamaduga marilena mahakna makha taraduna Manipur ki puwari gi wahan tok nainarakpa matamda ekhoina Southeast Asia gi puwari yengba mathau tai haiki ngasi gi tharamaduda ARCLA gi patron joiriba YL Kati pause gi editor Hemant Kumar Ningombamna president oina saruk yakibo loena lamdamasi gi maming leiraba historian archivist social activist amadi mahairoi kyasu saruk yaki ngasi dagi thasi ahum phawba thagada exhibition si numit khudingi ayuki pung 10 dagi numidang wairam pung 3 phawba chathagani hairi akoigi young scholar me amna young view young w study the view aduga analyze the oraga what consideration that what are the changes that has occurred in the past years zone khangani na haibase thamjaraga Sanamahi Lining Mapangan Kankalaba Matamduda, Manipura Kundariba Purukudima Mapangan Kanbagaloyana, Punsin Bangamgani Haiduna, Lining to Sanamai Togaluki Secretary, Longjam Abotiana Pongdokre, Wapamasi Mahusangak Pamadikan Bahari Batimazida,
Lining Tosanamai Tawaluk Wangoina Sinduna, Pass is the level Lining Tosanamai sport competition ama, Lining Tosanamai Wangoigi, like one Pangto Pataramda Pondo Kibani. Taramaduda Longjam Abotena Makatana Haikibada, Lamda Masta Magi. Tongan lining salabasu lai haibasidi amakagdani lining tausana maya sidi puariga sago na duna lakpa mahusabo ngakto na thamba mahusaga tana thana yadraba lamdamasi puarigi wari liriba lining amani masibu thadokpa sumloi haibagi wakalonda amato oina punsinabagi pandamda ing tappa tangdu leitaba lamdam oinaba ngasidagi yumpham thonba haurabani haiki ngasigi Lining Tosana Magi Tony Torongaloyana Pangtokpa Taramaduda Tangkul Maring Kabui Puruki Mioy Kasu Saruk Yaki Bagaloyana Lining Tosana Mai Sanglengi Laigi Tong Hangduna Kumsi Sahigi Oina Puruk Kayana Atenpot Karaktuna Ira Tony Toki Loyana competition Duda KG Dagi Class 12 Pawgi Mahiro Singo Category Mari Tokna Atoya Hentanaki Amadi Mitoi Mihalaba Mahiro Singda Manama Tumian Topaki Taramsu Pangtoki Ayus ke hitalang thak sizinabana anaba makal kaya tungkoina pahanbang ami haina Directorate of Ayus Manipur gi hanagi Additional Director Dr. Moirangthem Siamjaina Phongdorakli wapa masingasi Imphal East District laiba Kurai General Club na sinduna lining thau awang ba lampakta pangthokpa nongmagi oiba Ayus Pre-Treatment Camp and Awareness Program ga mari leyana mahakna phongdokibani State Ayus Society Directorate of Ayus Lampel Paki Makada Pangtokpa Ayus Pre-Treatment Camp and Awareness Program aduda miyoi jani hena tongan ba ana layeng chathaki amadi mathau taba hida langthak sing solem na yenthokhi thoranga mari lena club asigi president gi phamsu puriba Dr. Moirangthem Siamjai na makata na hai atai state sing da yengnabada Manipur da Ayurveda Naturopathic medical system asi maming chatli maleng yoina yengma matamda leba kuntraum doina pamnaba layeng patha ama oirakli leba asigi Prime Minister Narendra Modi na su International Day of Yoga da mangjil thaduna malem pumbada masak takna ba honari state su 50 bedded integrated Ayus Hospital Lampel Pat Kairao 10 bedded integrated Ayus Hospital Konjang Laikai Mongsanggai amadi Singjamaya Singbada Laktuna miyamna Ayus ki layeng pathaba sigi khudong jaba longnaba mahana makhatana apel tokhi Thoranga Marilena Kurai General Club ki General Secretary Ketrimayum Johnson hai Ayus ki layeng pathaba si matanga chunaba sel ka hena changdaba mausa yoba Pambi Singdagi Sungba Mamal Hongba Hida Langthak Oibana Miyamna Pamba Henganarakli Directorate ka kusam naduna club asina sinduna koibada lairiba miyambo analayang kaya dai ngathoknaba madi maru phangna muthanaba pandamda campaign asi pangthokpani haina phongdokhi Assam gi sangnai-raba Natabushan Maimom Angauton alias Kalen Singada Anurupa Bishwas Smriti Samamona Award Pikre Barak Upadoya Banga Sahitya of Sanskriti Chammelangi Halakandi Ravindra Bhawan da Kuntramathe Suba Biennial Conference da Anurupa Bishwas Smriti Samana Award Pidunai Kai Kumnaba Utkre Maruina Maimom Angautona Kala Sanskriti Amadi Sahitya gi lamda thamliba khudol singbo masak khangbiduna award asi pibi khibani mahaki maphamda award asi Banga Sahitya gi nongna khalaba president Chatu Roy hanagi president Nitish Bhattacharya Radhika Ranjan Bhattacharya Gautam Prasad Datta amadi Indira Bhattacharya singba miyosina punna pikhibani award phanglaba matungda mahaki pungning wafam thamladuna Maimom Angautona Banga Sahitya amadi Sanskriti Sammelan gi maphamda tobimal khangbo utuna Singbang amloridaba laman tonsile haiki mathangda Maimom Angautona mahakna Bengali lon dai jaba Manipuri itribito haiba lairik adu VIP singda yenthokhi UNACO Group of Institute ki Idukon 2026 ki thorangasi sanungda laiba UNACO Residential School ki multipurpose hall da pangthokre Tharamadu Education S ki Joint Secretary Dr. Ayakpam Singlan Khomba Mite UNACO School ki Director Dr. Arup Mukhopadhyay amadi UNACO Group ki CMD Irabantana mitunglan singoina sarubyaki Tharamaduga Mailena and Irabantana hai Idukon 2026 hariba tharamasing asidagi horaga numinini subna pangthokadabani mahiroi amagi punsida mai paknaba honabada academic khaktana yaraktabana maduda changba life skills singadu tharamasi kutangda mahiroi singda tambina bahonari masida painting quiz music fashion show yauna tonga mahiram kayada mahiroi singna changdamnari masigi mathakta career counseling tawduna mahiroi singi wakhalona si hena pathok chawthokna khalanaba amadi masana masa thajabagi chang hengalanaba tharamasna honari
थौरम असी सही खुदिंगी लेटना पांथोकनबगी पांदम थामली फोंदोखी। राष्ट्रीय स्वयंसेवक संघ RSS की अखिल भारतीय सेवा प्रमुख परक अभयंकर अमदी RSS असम क्षेत्र की सेवा प्रमुख ब्रजेश देशंकर की मणिपुर की खोंगचत्ता थांगमैबन केंद्र डेवलपमेंट ऑर्गेनाइजेशन तकदोन खुयाथोंगदा चलाइरिबा रेसिडेंशियल स्कूल की महिरोइसिंगा इंटरेक्शन की प्रोग्राम पांथोखरे। थरमदुदा RSS मणिपुर प्रांत के सेवा प्रमुख साइखोम राजू सिंह RSS इम्फाल विभाग सह प्रचार प्रमुख डॉक्टर वहेंगबम रोड की चांद सिंह RSS इम्फाल जिला के प्रचारक थोकचोंग गुनजी सिंह थांगमैबन केंद्र के MLA खोमुकचम जोय किशन सुसरुग याखी। थरमदुदा थांगमैबन केंद्र डेवलपमेंट ऑर्गेनाइजेशन तकदो थांगमैबन केंद्र के MLA खोमुकचम जोय किशन खुदोंग चाद्रबा आंगांसिंगबो लेमना मही तंबीबा थबक चथरिबा असिबो थागतपा फोंदोखिबगा लोयना महिरोइसिंग थक्सि खासि खंगना अफबा मियोय अमा ओइदुना लेबाग असिबो चखुत माइकैदा पुरकनबा महिमासिंग निंगथिना तमची हाइना RSS की लुचिंगबसिंगना फोंदोखि। इमा ट्रस्ट लिंखतखिबा अहुमलक सुबा मपौ नुमिकी थौरम थांगमैबन लेबा थाउ ग्राउंड दा पांथोखरे। मपौ नुमिकी थौरम अदुदा मणिपुर यूनिवर्सिटी की फॉर्मर एक्टिंग वाइस चांसलर प्रोफेसर डॉक्टर कांगुजम जुगिंद्रो, इमा ट्रस्ट प्रेसिडेंट रिटायर्ड कर्नल शांति कुमार छापम, सीनियर जर्नलिस्ट प्रदीप फांजोबम, मणिपुर चैम्बर ऑफ कॉमर्स एंड इंडस्ट्री की प्रेसिडेंट डॉक्टर वासुदेव ना मिथुंगनसिंग सरुग याखी। थौरंगा मेलेना इमा ट्रस्ट के प्रेसिडेंट रिटायर्ड कर्नल शांति कुमार छापम ना हाई ट्रस्ट असिना कुपना थिजिलव मतुंगदा थोलिबा कॉन्फ्लिक्ट असिदा लेखिद्रबा अमदी हक्थेंगना सैथेंग फंगलबा आंगांग मसिंग असि चाम 15 रोमनी मसिगी मनुंगदा आंगांग चामदी ट्रस्ट असिगी माइकैदेगी तोंगान तोंगांबा स्पॉन्सर कयाना था खुदिंगी एजुकेशनल स्पॉन्सर दुना लागली। वालिबा आंगांग 15 असि मनुंगदा आंगांग 9 अमसु स्पॉन्सरशिप पीबा हौरगनी लेमौरिबा आंगांग 3 अदुसु अथुबा मतमदा स्पॉन्सरशिप पीनबा थौरांग तौरे। मसि लोरा मतुंगदा IDP की मरक्ता का हेना फिबम सोकलबा आंगांग सिंगसु स्पॉन्सरशिप पीनबा होनरगनी। मसिदसु नतना स्पॉन्सरशिप फंगलबा आंगांग खुदिंगमकी एनुअल मेडिकल चेकअप पीनबसु इमा ट्रस्ट ना होनरी फोंदोखी। इंडियन बॉक्सिंग काउंसिल IBC की मखादा जनवरी की तांग 19 कुंथ्रा फाउबा नुमिनिनी चुपना कोलकाता की नवाब ऑल पार्क दा पांगथोकिबा द बॉक्स प्रमोशन दा मणिपुर की बॉक्सर लाइसन दीप ना पंजाब की बॉक्सर रजन दीप पो माइथीबा पिदुना इंडियन बॉक्सिंग काउंसिल IBC टाइटल बेल फंगबंगमख्रे। मणिपुर की बॉक्सर दीप लाइसरम असी लोइतांग खुनौदगी लाइसरम बिनो अमदी लाइसरम दिना देवी अनि की मसानुपानी माग असी एस्टेक फाइट स्टूडियो की मखादा सानरिबा मिशा अमसुनी लोइना कोलकाता चथगिबा इवेंट अदुदा मणिपुर की महुत सिंधुना थोकिबा बॉक्सर जैनदीप थिंगबाई जमनसु पंजाब की बॉक्सर सुरखब कंबोजपु सेकंड राउंड दा नॉक आउट पिदुना मणिपुर की मिंचत पुरकपा ngamalakre। हारिबा बॉक्सर जैनदीप थिंगबाई जमसे लमफेलदगिनी माग असी थिंगबाई जम बिचेन अमदी थिंगबाई जम ओंगबी हाइथाम दीपागी मचानुपानी लोयना एस्टेक्स फाइट स्टूडियो की मखादा सानरिबा सानरोय अमनी। अमरोमदा IBC की मखादा कोलकाता की नवाब ऑल पार्क चथरखिबा द बॉक्स प्रमोशन इवेंट एस्टेक्स फाइट स्टूडियो की सानरोय अनिना मणिपुर की मिंचत पुरकपा ngamlakpada एस्टेक्स फाइट स्टूडियो की माइकैदगी थागतपा फोंदोरकले। फेसबुक रियल फ्रेंड्स ना कुमजाली सिंगनी तरा तरुतगी उपाय लेजद्रबा कयागी मतेंग लेप्तन चथरकपगी मनुंगचदा ngasi इम्फाल ईस्ट की नोंगदादा लैबा नोंगदा कम्युनिटी हेल्थ सेंटर दा हांगलिबा रिलीफ कैंप दा लैबा IDP सिंगदा मतेंग पांख्रे। कुमजाली सिंगनी कुलुमदगी मे अहुमदगी हौरपखिबा इरांग नमरम ओइरगा हाइरिबा मफम असता लांजनरकपा कया चंगजफम लौदुना लेरकपनी मखोयना थेंगनरिबा अवाबा खुदोंचादबा कया सिंगदा खरदा ओइरबचु कोहनबा ngamgadra हाइबगी वखलोंदा फेसबुक रियल फ्रेंड्स ना ngasi tengbangबगी थबक असि चथबनी मतुंगदसु लुप असना लमदमसिगी अवाना कया मायोकनरबसिंगिदमक अंगंबा मतेंग लेप्तुना पांगथोकिगनी हाइना लुप असना मतेंग पांगबगा मरलेना फोंदोखिबगा लोयना मफम अदुगी मियामना लुप असना मतेंग पांगबिरकपदा थागतपा फोंदोखि। मणिपुर हाई कोर्ट की ऑर्डर मतुंगिना स्टेट गवर्नमेंट होम गार्ड पर्सनल सिंगी थागी तोलोब हेंगत पिखिबा चाही 8 सुरकपगी निंगसिंग थौरम ngasi
Hotel Imphalgi Sangai Holda Pangthokre. Manipur Home Guard Employees Welfare Association na Sinba Thoramadu Saromo Oina Home Guard ki Welfare Scheme gi Makada Thabaktagi Potharaba Personal Tara Manga Amadi Laikidraba Personal Amagi Imung Manungda Lupa Lak Amamamgi Scheme gi Sempam Kusinaki. Hojik Pawda Scheme Master Yauba Personal Singi Manungda Thabaktagi Potharaba Masung Laikidraba Personal Chang Kuntra Tarukta Selgi Mateng Pikre. Thoramadu Punjab National Bank Imphal Branch ke Chief Manager Onkar Anil Kulkarani Bank Asimaki Imphal Circle ki Marketing Officer Sanasam Deepak Association President Yangle Mangi Singa Vice President P Chandra Kumar Masung Soram Prabhavati na Mitungnan Sing Una Saruk Yaki Association President Yangle Mangi Singa na Hai Association Honoriba Kayasi Lanai Ginate Manipur Lairiba Home Guard President Singh Yaipanabani Magna Hai Association Sarkara Taliba Dabi Singasi Maram Chaba Madi Personal Singi Pangpam Tokpa Hakni Masina Sarkana Tabi Dabadagi Wayal Sang Dasatuna Dabi Singasi Pangan Biu Haina Wakat Pani Haiki Thoramadu da Association ki Maikai Dagi Mitunglan Singda Asamba Kudol Pidunai Kai Kumnaba Utki Union Finance Minister Nirmala Sitharaman ngasi Lok Sabha da lisingani kuntaruk kuntare ki Union Budget puthokre. Budget asida Finance Minister na lairaba longmi simyema so Rural India da hena mapungoiba miyeng thamduna government ki maroiba scheme singda matik chana senthang pithanabagi pandam thamli. Hana MG Narega Hainaramba Employment Guarantee Scheme BBG Ramji dagi yamna chawna senthang hapli. Scheme asigi oina lupa crore lising maudra manga chatruk maudra nikthoi dasmi ohumamagi provision thamli. Scheme asna rural labor singi unemployed household sing amasung khungang small scale infrastructure projects sing da sauna kudong chapa phangalagani. Pradhan Mantri Kishan Saman Nidhi PM Kishan Hokiba Chahiga Manana Lupa Crore lising Humpum de Chonga Thamli Scheme asagi makhada lomi singi maru marang haramasung atei lo singu da sangba sempam sing makoi makoi gi bank account da sempam sing transfer togani Ayushman Bharat Pradhan Mantri Jana Arogya Yojana PMJAY gina Lupa Crore lising mapan chonga thamli Food security gi oina government na Lupa Crore ani lising kuntre chamri kumapan Airmark Tauri Scheme asagi makhada sel tum pingna lakpa imung manung singda lem namadi subsidized rate ta seng Hawaiian singba phangba ngamalagani hairi Sanabagi Pauda District Sports Association DSA Kaksing na Sinduna Association sa playground sa riba 19 DSA Trophy 2026 ke ngasi sanakya match ani ga hanba ground da SFC Sorana UCC Kaksing bu panjal ani sinoda thoikre SFC Sora ki panjal singadu jersey number 13 Nawaz Pathana match ki minute rani pamni jersey number 7 Yunus na minute kunda chanki tournament si ngasi sanaki bani suba ground ki match na SWC Kairak na KMSWC Kairak bu panjal tarom do sinoda maiti ba piki SWC Kairak ki panjal singadu jersey number 19 E Abinas na match ki minute ra humdo yankani toy humpuma toy humputeret humpumapan humdra ni panamadi humdra mapanda jersey number 8 Johnny Chana minute kumathoy jersey number 11 Y Abinas na minute kunithoy jersey number 12 K Suresh na minute kuntra mathoy duga KMSWC jersey number 26 na on goal oina minute nipumapanda sankibani Langmaidong Mamang Laikai Citizens Club LMLCC Langmaidong na sinduna club asigi playground sa riba 6 village level open 9 man aside football tournament 2026 ke match anida LMLCC Langmaidong amadi Haibong FC sekta mai pakre ngasi sanakya match ani gi ahanba ground gi match da LMLCC Langmaidong na Oya elang khangpokpi bu panjal ama sinoda thoiki mai pakraba LMLCC gi amatangara panjal adu jersey number 9 S leisembana minute kulum de chapra sanki ngasi gi ani suba ground gi match na Haibong FC sekta na MPA B Thangnau Jambu Panjal Mari sinoda thoiki Haibong FC sekta gi panjal singadu jersey number 8 W Arjuna minute round do emadi kuntra mari jersey number 30 W Abinas na minute kuntra ni thoyamadi ni phuda sankibani Lamjau Part 1 Development Association asingna pangthokpa ahanba Yayoibi Trophy haina mingthonba state level 5 man aside football tournament ki mapu yumbu oiriba Lamjau Part 1 gi team B na oikre January 5 dagi tongan tongan team kunma thoina saruk yaduna Kaksing district ki Lamjau me lekai da leiba Association ground sa rakiba tournament sigi ngasi final match da yumbu Lamjau Part 1 Development Association ki team A amadi B anina sanaki
मैच की अहानबा हाफ टीम बी ना पंजलानी टीम ए ना पंजलम चनखी मखाताना सुब हाफ टीम अनीमना पंजलम मखाताना चनब ngमदबना युंबू की टीम बी असिना टूर्नामेंट की मपू लुपा 50,000 की प्राइज की मपू ngमखिबनी टूर्नामेंट लोइसमगी थरमदुदा यास की डायरेक्टर डॉक्टर एम पेटो कक्सिंग खुनो कॉलेज की असिस्टेंट प्रोफेसर एम बिमोलता Senior Medical Officer District Health Society Coaching Dr. E. Kiran amadi Wangoi CIC की MO in charge Dr. T. Tamphaibe Mayauna Maroiba Myoy Kyana Saruk Yaki Langsai Thona Kaksingna Langsai Grassroots Football Initiative की मखादा District Sports Association DSA Kaksing Miyang मखादा सही तरह मखागी नुपा मसा सिंगोइबा फुटबॉल टूर्नामेंट अमा ngasiदगी Kaksing Wairi Khunjam Pat Sanabungda hodokre पुनः टीम निपान सरुक यागदोरिबा टूर्नामेंट होदोपगी थरमदुदा संदम प्रेमिता केयरटेकर काउंसिलर कक्सिंग म्युनिसिपल काउंसिल वार्ड नंबर 7 ना अथोइबा मिथुंग निंगथौ मेमी केयरटेकर काउंसिलर कक्सिंग म्युनिसिपल काउंसिल वार्ड नंबर 3 ना थरम मपु अमसुंग केएसआईएस मनिहार थबक्तगी पोथारबा एडिशनल एसपी अमसुंग मोइरांगथेम बीरचंद्र प्रेसिडेंट यूथ वेलफेयर यूनियन YWU कक्सिंग मोइरांगथेम लेकै अनिना अखनब मिथुंग सोना सरुक याखी ग्रुप अनि थोना खाइदोतुना लीग कम नो आउट चथगदोरिबा टूर्नामेंट सिगी ngasi अहोबा मैचदा याई FC कक्सिंग उया लंबीबो सेंग्रोम लाइरेंबी FC कक्सिंग सुमा लेकाइना पंजल अमसिनोदा माइथो पिख्रे सेंग्रोम लाइरेंबी FC की माइ पाकनबगी पंजलदु अल्बर्टना मैच की 53 सुबह मिनट ता चनखी टूर्नामेंट सिगे हये नुंथिल पुंगनी ताव मतमदा टूर्नामेंट सिगे अनि सुबह मैच ओइना मखालो FC गा China Athletes Organization South Team A गा अदुगा नुंथिल पुंगहु मखाइदा सिन FC कक्सिंग वाइरीदा South Team B गा सानरगनी टूर्नामेंट हौदोकपगी थौरंगी सरोमु ओइना लंगसाई थौना टीम गा कक्सिंग कलाई टीम गा फुटबॉल फ्रेंडली मैच अमसु सानकी हौजी अरबदा मरोय पाम काना पिजरी यांखै हुमदै सुबा नोंख्रांग इहनबगी थौराम लिलोंग तुरल इरोंगदा पांथोखरे तरनिथोइरक सुबा फेस्टिवल ऑफ फोक नैरेटिव आर्ट एंड कंगला थिएटर मैराथन ngasiदगी हौदोखरे आयुष के हिदाक सिजनबना अनाबा मखल कया तुंग कोइना फानबा ngami डॉक्टर मोइरांगथेम श्यामजाइना हाइख्रे लोइनना यूनियन मिनिस्टर निर्मला सीतारमण लिसिंग 2023 की यूनियन बजट लोकसभादा ngasi पुथोखरे ngasi gidi paudam pijaba matang asaloisinjare miyeng tabiri basingbo amukana kurumjari